Apunba Zaribon 13 August Patriots Day Observation Committee na sinlangduna ngarang Zaribon konung lakaida August 16 lebaki damak thawai katkraba Athauba singbo ningsingbagi akhanaba thawram ama pangthokhre. Masi Athauba singgi chamga 35 suba Ningshing Nummit ni. Thawram ase miyamna yamna chinglemna amasung shraddhaga loinana pangthokhi. Ayuki pung 3 tabada lupki phiral chingkhatuna thawram ase hodokhi. Masigi matungda ayuki pung 3 pakhai tabada naharol singgi akhanaba bike rally amasung pangthokhi. Ayuki pung 4 taba matamda mafam aduda tingkiba mayamna Athauba singgi mafamda haikat leikat tamki amasung makhoigi kathokpabu ningsingki. Pung 4 makhai tabada akhanaba mifam hauki. Thawram adu maya chukhatpa amasung saheu isai satuna makha chathaki. Thawram asida social activist bivasingana mifam apu obiki. Hailakandi 121 constituency MLA Dr. Milon Das Thawram asigi chief guest oina sarugyaki. Masiga loinana dais mafam asida special guest of honor da Purit Sabam Biramani President Manipur Sahitya Parishad Assam amasung guest of honor da Srimati Krishnam Pirola board member Manipuri language amasung Bimola Sharma President Apunba Zaribon Mairapai Bilu sarugyaki. Thawram asida appointed speaker oina Lala Rural College ki assistant professor Salam Tefari amasung Ravindra Southern Guards College Sribhumi the assistant professor Dr. Memchaton Simona Athauba singgi punsi amasung paudang singgi matangda wafam kaya dokhi. Wangang loi singgi wafam fongba loiraba matungda cultural program kaya su ukhi. Masida natki oiba thangta lebaka mari leinaba Manipuri dance mung cholom amadi akhanaba drama su audience mayamgi mangda ukhi. Thawram asiga mari leinana mangoinana pangthokhiba which program sayin saidana bana chingba thawram kaya gi prize su senthokhi. Masiga loinana ngarang Athauba singgi Ningshing Nummit ki thawram ase mapung phana loisanki.